Meitei khulda Kuki singi khun maming thetchilme haide hauzik yangtong pokpi da Kuki ki khun maming COB khodang haina thetchilme haide amuk lokthoklobasu amuhana thetchilme haina social media sing da video thaganarakle Rampur district adoga tainaba na khoi Bishnupur district ka chandon pokpi ge tainaba kamson hai to doi khodang haina polela hakit na jum changan jaga to asi ching asidan asidan lai ka hung tangjeng na si lai de asing asida asona hungdin ba da ba sona hungdin ba ba Kuki na Meitei na sang ba da ba ngasi pung 12 tarakpa duaida konsa khulgi ising 5 line Kuki singna kaktat khibadagi ising phangdabadagi yengchenba chatlubada KNF na nongmai kapsilakhre haide nongmai kapsilakpagi thaudo aduda asopa jawkhre loina na KNF na konsa khul kapsilakhiba thaudo aduda mioi ahum chatkibada mioi ani di phangle amadi phangdre haide Nakalamaromdana Myanmar gi Okpho township the junta army singna rebel Signboard takthokpada mioi ahum sikhre aduga lalhoba singna makhoigi imung manung border romda safagadaba maphamda thindorakhre Manipur da traga Mizoram Thailand romda lakadaba oiramgani section ningai ni haina thaganarakle Manipur gi Irang ki inquiry commissioner chief minister ga unakhre haide haukiba sahi 2023 gi May thada gi tholakhiba Meitei amasung Kuki ani gi marakta thokleba Irang asiga marilena semkhiba commission of inquiry Manipur violence 2023 gi chairman amasung atai membership ngasi chief minister Yumnam Khemchan Singha ngarang chief minister Yumnam Khemchan Singha mahagi secretariat office da unakhre chief minister secretariat ki serol amagi matungina Commission of Inquiry Manipur Violence 2023 ki Chairman Retired Justice B.S. Chauhan Commissioner ki member ani Retired IAS Himanshu Shekhar Das amasung Retired IPS Aloka Prabhakar na Chief Minister Yumnam Khemchan ga ngarang ayuk unaduna makhoina status da lakpagi maram sing pautam khi haide nahal Imphal da thunglakhiba committee ki member sing ngasi Imphal thadokigani haide makhoina status da leiringai da Bishnupur Surachandpur Imphal West amasung Imphal East ki tongan ba relief camp sing da leidiba IDP singa unaduna wari sana ki haide Waroshin Purakna Balambi Yat Pahaure Haina Thamlakhre Jelarong political issue si Waroshin Purakna Sabsaba roadmap ama Yat Pagaloinana Thabak Lokat Pahaure Haina Jelarong United Front JUM na Phongdorakle Lob asigi Secretary Information and Publicity Louis Kangmaina Press ta thadrok pacherol amana hai Jelarong United Front JUF ke mijeng makhada Jelarong Statehood Working Committee ZSWC na India lenga ka wari sanabagi tarasuba round gi mifom haukiba me kunga panda New Delhi da pangthokre mifom adu da nakalani makna wari sanabasi hena khongjel yangsin hananaba yanakhe Jelarong political issue si Waroshin Poroknaba comprehensive oiba draft ama puthoknaba loinana Waroshin ama lakhanaba chapchaba roadmap ama puthoknaba lambiyat pahaure haide Desamgi wafam angak pafawi haina phongdorakre ngara Hindi Teachers Training College asida mahiroi sangstan Desamna college asida oja sing mahiroi sing amade principal yauna kanamata leiramdre haibagi pau ama news channel singda phonglakliba sigi matangda college asigi oja sing amadi trainee singna serol amada angak paphongdorak pagaloinana Hauze college asigi mahiroi punamakna semester exam Manipur University da May 15 dagi chathaduna lakle ngasimak sumari suba semester ge exam thokli marasta Desam ki mahiroi sing laktuna thingjelle harabasi angak popoi Hauzik semester exam laibana mahiroi sing college asida laibagi maphamdadi aranbane college asisu hauzik mahiroi sing laktrangai tanja asida repairing tawduna leire maramaduna oja singi staff room suphomphom khudong sadre lonana oja singi official engagement leire oja kharasu Manipur University da tariba exam gi yengsinbagi chatkeba amadi directorate su official gi thabak sanabasu leire haide principal masamukso hauzik chathariba repairing asigi awana pa yengsinduna leire aduga ngasi su awana pa yenglaba matung sagai gi mioi ama leitabagi karma salingai tajada Desam gi thomising adu thengna haudabane Desam na lebaki damakta amadi mahiroi khunai gi damakta chatharak pathaba khudimakta college asina saugalle tawbatabo khunan thokta masak ama uhankiba adu college asigi maikidegi thamoishokna nungaiti haide Imphal Ukru Lambigi ambush section thoram watli haba mayek seng le haina trade union na phongdorakre Imphal Ukru Lambida
nahan FCI gi pot purakpa truck amada kuki khulai paiba militant sing ni singnaba kangbo amana lengang sing amasung TM ka songalonaba mafamda ambush tawduna truck adugi driver hat khiba amade ROP taba police constable amasu sokiba thong adu akanamong da condemn tawbaga loinana thawdo adumagna section thorang watli haba mayek seng le hari All India Trade Union Congress AITUC Manipur State Committee ki General Secretary L. Sotin Kumar na ngarang thadorokpa sero na hai tasengna hairabada driver singla thawai khobak ta haptuna singi lambida miyam ki sana thaknaba seng yauna polam kya pusilakpada kari maral ki damak ambush tawduna hat ki bana haibasi hangningai oi venuksi yaudaba khulai paiba masel da tainaba ngamdraba nasikhong da tainaba asi yamna pangdaba ki thawongni hai da bangam loi zero sinama khata na hai Kuki militant singna nahan ambush tawduna West Bengal dagi truck driver ama hat khiba duga police constable amana sohan khiba mafam adu itattatna sarong singda attack torapa mafam ne habisi khangduna leirabane adu bulanga na karigma makalamata gi section thorang lokhatana free da thadokloga thamlibase angak popoe FCI ge pot purakpa truck adu CRPF BSF amadi rapid action force na ngak selaga Scott Tawduna Purakibane, Adubu Makoina Karigamax and Bangamdribano, Habisisu Yana Singlaninga over Wahang Oide, Masigasumatakta Manipur Police na ROP Sali, Ambusadu Kuki Singla Kundabam of Hamdagi Satarakwane Habisi Kanarabane, Security Section Toa, Lokad Hodre, Habisisu, Langana Yazagadabani, Amade Punamak, Asigi Texak, Langana Pu from 2E, Hidasu, Zero Sinamakatana Pondorokle. India gi nupi sing noi ba hengalakre hade National Family Health Survey report matung in India gi nupi sing noi ba gi chang asi sada taret hengalakre haina phongdorakle report asigi matung in India da lairiba nupi sing gi noi ba gi chang asi 2019 dagi 21 gi yengnarubada sada taret hengalakpa thengnarakibane loinana leba asigi oina domestic violence gi chang asi sada 29.2 leramba to sada 22.3 da hantarakpa thengnaba se aphaba khudam amane Child marriage ki oina sada 23.3 leramba du sada 20.1 da hantarakre office amade ataya topa mafam singda nupina yumdagi mapan thoktuna thabak su nombagi chang su sada 25.4 khakta leramba du sada 30.8 hengalakwa sileba sigi aphaba khudam amane amoromda lanai hospital singda cesarean delivery tawbagi chang ase angako phagna sada 54.1 hengalaktuna anover record ama oirakre Masida angang hek pokpaga mamagi komlang pithakpagi sang hana sada 63.7 leramba du sada 55.8 da hantarakre India gi ona yum da mai electricity phangbagi sang si sada 98.3 yorakre loinana thakdana ba aphabai sing phangbagi sang na sada 96.5 yore nupi singla internet sejanabagi sang so wangkhalaktuna sada 64.3 yorakre haide Lebasda lerabana pisingi yum amadi land property da ownership right lerapagi sang so sada 18.8 jawre ownership right ase city gi mafamdana sada 18.2 oide aduga khungangdana sada 19.1 oide family planning gi damakta tongan ba hidak langthak amadi atopa pambai sijinabagi sang hana 35.5 leramba do hojik sada 29.3 da hantarakre tha taruktagina sahi ani gi marakta leiba pigliba angak singda Masih bercinjak pijabagi sang asileba asigi oina sada 85 rom pijabang ngamdana leide lonana luhong khongdong bagi matang da khwaidigi crime yamna thokpa state ase bihana makok thongna lei haide